ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ Kakching district manchana leiba Pallel da kuki military ni chingnaba singa maitai khulngakpa khunja singa Akanba Mawongda nomai kapnabagi thabak kanna chathari. Ngasi ayuk angan madagi hauna chathrakiba nomai kapnabagi thoduk mafamda masing yamlaba security force kaya leptan thomjinnari. District asiki Bijoypurda miyam amasung police ka gi marakta Akanba Mawongda muknari. Police na tear gas shell rubber bullet smokpong kaptuna miyam irang adu lakshinanaba kan honari. Hauji ngaki mamangda phangmu pawgi matungina hariba thodu aduna maram oiraga miyoy ama Sire miyoy kuntha hain asokpa nangle hairi. Asokpasing adu Kakching district ki Jibal hospital yauna tongan hospital sing laikanana bapukot nakre hairi. Ningsing bayai Thawbal and the Kakching district apun balup tak dal na Manipur pumbada numini gi total curfew lothokibani. Miyam da pawdum deriba Saidur Maibam staff reporter Mami TV. वीडियो मत बनाओ यार और वीडियो मत बनाओ यार चैनल असेबो सब्सक्राइब लाइक शेयर अमदी कमेंट तौबीदुना सपोर्ट तौबियो हाइजरी इपेक्ट टीवी ना दोंबो थगच्चरी।